Manipur riba rate tauga norman si laknanaba district amaga chathok chachin aduga lairiba IDP sing mayam singsi moi gi respective khundu da mai mayum da hanjanaba hochu honabiri masi hanjandri bhaudi akhoi si defer tawbiyo mikok thiba masi defer tawbiyo na haibada akhoi chungsoi choidna jinai noiba demand haisira akoina haijaga duribsi government mina khangbani chungsoi choidna akhoi government mina na su tabirakani tarakani haibisi akhoi masi akhoi su achauba akhoi thajai full confidence haiba tare akhoi dasu adum lei aduna masi akoina leiriba government sidaida aduga center dasu akoi hainingeba manipur gi hujiki si akoina ngangbasi amnati lure akoina haibase